Hi everyone, welcome back to my channel Gitanjali Storytime in Manipuri. Ngasi wari ani puraga lakjare ado ngasi gi wari se tragic and haigadra or yamna thawai nuaitaba mawungda mi do leihidabagi wari ne ado mayam asigi wari se matungda mo ai se break now am lok tare ai camping gi trip ama le eduna camping halaga mu yam thuna liba ngamba oi jage ado ahambagi wari se Keith Sapsford Koba Chahitra Mari Suba Nupam the Tokidoini 1970 Gida. Keith say 1956 Randwick, New South Wales, Sydney, Australia. The Pasiponi, my Mapa Charles Sapsford Sina University lecturer of mechanical and industrial that Masetana Oza Oiraga. Live name my Mamasna housewife way, Dogamagi Machanupi Malay. Or the Keith say, Quiggy, I'm curious oiba. Always on the go adagi world say khoi travel tawraga yingning adagi chatke koi ba jasi si plane tonga world tour tawsi khosi kai ma pa de am thina ma se back tawdana khotana yamna adventure gumba pamba adugumba nupa ma chamne ada moigi mama pa sing se hoi mana daina traveling tawbo khopa da kai boy yet pa leite do raga su moi do financially khara tight oi banina paisa do khara yam tungjan gi se aduga paisa se tungjan lakanda nangna chatning ba mapham do adu da chatse khutse huji huji ti paisa je yam kanna marang kai dri duna nang ngai na hai basida mana adu hai re na kids na angang oi ge mana ga chahi taraga surapa size dagi mayum dagi chin ba je haure mayum dagi chelaga agoi kano hitchhiking matam da 1970s ki matam da di hitchhiking tawraga mapham khudenge ta chatpa adu maina dagi ne mu chen gare na mu mama pa nam police ga mu moino mayum da porokpa mai tawre tawbse moina themba se yada bi do ne ekta moigi Sydney gi da gi area da oira su chatchi khosi na ka tare ne makhong yam yaw ba haidi nupa ma cha hai tare adai uchina china mama ka mapa ga sina paisa je save tawdagi mara chning ba henman badagi moina tour ma kano tawrani ka ani moi pulap moi family sing chatna baina 1970 ki matamda Keith se chahitra mari sure chaima tara mari subaja mama pa se ju paisa do lei badagi moina European haidi tour ma moi pulap family moi sing jigi amaka ani aduga moina pubire pu sida Keith se tina haraureba haraur ma de ta haina noba mana yingningi se mi atopagi lamjina mi atopagi countries na kamaina lei akhoina kamaina lei adagi moijingjina kari chinjak jai ka dugumba moi culture gumba adugumba sim explore to pamba ma se tin haraure adagi ma pasna su khalisina sigi tour ma chalu basina mai gi hekta traveling tongningbagi desire se kitang calm down to gadra si je chalu hari ujingma angang oine si chatlure adu hoi hayangwai chawra kanda munang na mu smaina koi phangdoi ne khotoi ne na magi makhong leng bagi chatning bagi se desire do haidi calm down to dra na khalaga puri ne ba adu bu si tour je chatlura ga halakpadagi mas si restless oi ba hele mama mapa do na khali na seki tour chatlura banina European have Europe to mo koi banina kitang calm down to dra have do ota bida dugi opposite effect lak to ne ba masi hen curious oi ba hele hen chaning ba hele adagi ma pa na khar nang chawraga hujiti nang leri tamgo chawraga nang hayma pe nang gi paisa nung sa phajana leira kanda koyu kholu nang na kodagi koi sima ting pang khot ke haib se Keith sina yadre ba ma chaning man badagi mayum dagi chen ba hore hana di mayum dagi mana chatpase dum pung ama ni ahum mari manga tarukta adumaina du maje mayum da porokone du hantakti kuina sangna maje numini ni humni ga manghiba adumaina tawbsidaida mama mapa sina khalisina sumaina mana adum tawboragadi nong natraga nong adi maja soidana masa mathanda so ani he'll get hurt kana no mathong maram khang da ba mi ma thengnaure mana adu su mana paisa ga dawraga chatpanate bus khara tonga chatkani adagi hitchhiking khara tawgani mingondagi lift lawraga chatpa adugumba sida dum tawbasida moi je pakhatle hedi kamai tawsigi khotki je khoina ngang basu lawde nong gi sum chatkibasina nong laktabadagi numini ni humni ga long hedi stretch pura stretch oina hapta amaga mas mangba ga horapuna ne moi pakhatle de sidi yararoi si akoi soidana mase masa mathanda soktringai da akoi na action ama lakota yadre na moi parents ani khanare adai moina boarding school amada inquiry tawraga
hujiki boarding school se behavioral problem laiba angang ngangna sakna ba yadaba lam hinba haigadra or mayumda lakna ba ngamdraba ansi moi jingi thambagi boarding amada moina thamdoine mase aduga sigi boarding se yam strict oiba moina khalina strict oibanina mado kitang moigi oja sing dagi moigi staff sing duga loina ragadi magi curiosity je kitang handagadra haidi karma maina tawsigi khot ki magi se kanu tawdu mai eta makhong leng bagi hen mandana moi khangam dadana thamini be boarding school se adubu boarding school sida laibase pura opposite amu oiraba boarding school sida si strict oiraga prison ki type tawri ne haidi am strict oiba boarding school do haidi sida timing da sida chaga dabani adagi sida timing da lek pa ga dabani mapan thokpa yaroi nogi parents ka ya be yaudana mapan chatpa yaroi kholoi to strict oiba sida ki chidi am haina dreba aduga masna every time masna khoi opportunity yembo kara maina sigi boarding school dagi change ge yumda haidi mana haidi makhong ro sumna kanda mana chatningi ba lam koiningi besna henbandana ma ki bahorok to ni kara mai da kara da chatlaga adagi kadai da kamai to sigi khotsige na aduga success oiduni mana lakpa hapta ani kitang ngai ngai sida nongma ma se tumina chen grane ba mana chen gi ba numit humni suba sida mana Sydney gi airport sida changa ani changa aga tarmac da chatlaga plane ama khama le planes na Japan da pai ga ba adugi plane sida ma se kano da tarmac tu da chat pahorani matam 1970 gi matam da airport ta changba sam thina lairami security hujikna lairiba security ja sumaina lairam banate adum ticket am pairaga adum changba yarami adagi aina tabada koi plane gi thongan do bo moi gi guest la aga mi atopa chakhiba moi gi loved one chakhiba singda adum kono goodbye ge toba ya ba khopa dumain tabrame adu duna 1970 sida security kari gram ta laitamina ma sina chatlaga hojiki plane sigi moi gi wheel hai haidi hojiki wheel na legedaba compartment ati kakhat khibagi magi compartment se sida changa ga ma se load laba mana ga load laga hojiki plane se take off to ba ngai ngai sida photographer Jim Gilpin kauba ama mazuki Sydney gi airport sida masu chatugi atopa mafam da pai dugi ngara ga leibasani leibasta maje photographer a phawam ne duga magi lens anoba camera sigi lens anoba leibsigi mana sum check out tobagi ke zigi airport manung sida dum photo namdana khotana adai plane mayam se namdana khotana tawraga lei adada mana plane ama take off togiba ama namdoine du mana take off togiba plane se ngasai gi kitna load liba kano se plane se si oidoine ade mano hoi phone kano photo nung mem nam me and then he didn't think twice ade masu ani suna khandre duga mai gi chato mafam da dum chatle hala aga mai photo sing loina chamthoe aduga hapta am le kan sida mana photo sing je zum mathang mana number lens anau buna number ni na yenge check tawge na sum mathang nam sum photo je yeng basida photo ama u bas ma chap lep to ni John jina uriba picture se asigi picture sini sidani mana lep to ise John jina unknowingly sa hedi ma khang hodana ki final moment hai tare ne mana plane sidagi 200 feet muk tarak paje asisi mana photo sida nammaga lairame sigi photos maina sigi anu utlise pilots na head take off tawbaga sagi wheel dudi mathakta retract tawdoine retract tawbanina mana sagi wheel do hangtok na bagi compartment se hangtok pasida paibham nungham amata laitabani kit se upai laitadana ziki paibham chabham amata laitabadagi mana compartments dagi taraktoine ba planes na take off togibuga tara aga majlebang makhada taraga si doine asigi photo se oneba mana sai John dona capture tawlerami ba madina hangai khangudraba hapta am lera khangaba moina haibada kaigumba kitsina taraga kaigumba mana upai ma tawduna ziki wheel sida changaga naptana leraga su mana freezing temperature haidi amathakta 30,000 feet ta paira kanadi lack of oxygen oira ani aduga temperature ju freezing temperature ne aduna ma se adum sirani na haiba adi kaigumba taraktraga su mapa jina kapani kapaga media da mana hari je mai machanu paduna pami sidi di world do yengbani adubu magi curiosity magi yingning basina my life se sida lotion bani na du maina kapaga mapa sina haije kano sida media da
ꯉꯁꯥꯏꯒꯤ ꯐꯣꯇꯣꯗꯣ ꯅ꯭ꯌꯨꯁꯇ ꯍꯥꯞꯄꯗꯒꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯌꯧꯔꯦ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯤꯁꯤꯡꯗꯨꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯗꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯁꯦ ꯀꯧꯔꯒ ꯑꯦꯌꯔꯀ꯭ꯔꯥꯐꯁꯦ ꯆꯦꯛ ꯇꯧꯕꯁꯤꯗ ꯃꯣꯏꯅ ꯍꯦꯟ ꯄ꯭ꯔꯤꯟꯅꯦ ꯃꯥꯒꯤ ꯐꯨꯠ ꯄ꯭ꯔꯤꯟꯅꯦ ꯍꯧꯖꯤꯛꯀꯤ ꯀꯝꯄꯥꯔꯠꯃꯦꯟꯒꯤ ꯃꯅꯨꯡꯗꯨꯗ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯣ ꯑꯗꯨꯁꯨ ꯁꯦꯒꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯂꯪ ꯈꯔ ꯑꯗꯒꯤ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯍꯧꯖꯤꯛꯀꯤ ꯋꯤꯜꯋꯦꯜꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯗꯨꯗ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯥꯅ ꯁꯤꯕ ꯃꯇꯝꯗꯣ ꯃꯥꯅ ꯁꯤꯕꯁꯦ ꯃꯥꯅ ꯆꯍꯤ 12 ꯁꯨꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 12 1970ꯗ ꯁꯤꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯣꯇꯣꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯐꯦꯃꯁ ꯑꯣꯏꯕ ꯐꯣꯇꯣ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯅꯩ ꯀꯩꯒꯤꯅꯣꯗ ꯁꯤꯁꯤꯅ ꯆꯤꯂꯤꯡ ꯔꯤꯃꯥꯏꯟꯗꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯧꯔꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯕꯨ ꯃꯥꯅ ꯗꯤꯁꯤꯖꯟ ꯂꯥꯟꯅ ꯂꯧꯔꯨꯕꯗꯒꯤ ꯃꯤꯁꯇꯦꯛ ꯑꯃꯗꯒꯤ ꯃꯥꯅ ꯁꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯁꯤ ꯐꯣꯇꯣꯁꯦ ꯎꯔ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯅ ꯗꯦꯅꯥꯂꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯀ꯭ꯔꯤꯁꯇꯣꯐꯔ ꯃꯦꯛꯀꯦꯟꯗꯜꯁ ꯍꯥꯏꯅ ꯑꯗꯨꯒ ꯀ꯭ꯔꯤꯁ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯉꯣꯟꯗ ꯊꯣꯛꯈꯤꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯃꯥꯁꯦ ꯀꯔꯝꯍꯥꯏꯅ ꯊꯣꯛꯈꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯤꯇꯪ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯅꯣꯡꯃ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 6 1992ꯁꯤꯗ ꯃꯨꯁ ꯍꯟꯇꯔ ꯑꯅꯤ ꯑꯃꯅ ꯑꯩꯈꯣꯏ ꯗꯦꯅꯥꯂꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀꯤ ꯃꯄꯥꯟꯁꯤꯗ ꯗꯦꯅꯥꯂꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛꯁꯦ ꯑꯂꯥꯁꯀꯥꯗꯅꯦ ꯂꯩꯔꯤꯁꯦ ꯑꯗꯩꯗ ꯃꯣꯏꯁꯤꯅ ꯂꯥꯛꯑꯒ ꯃꯌꯥꯝꯅ ꯈꯪꯅꯕ ꯃꯐꯝ ꯑꯃ ꯂꯩ ꯕꯁ ꯑꯃ ꯑꯦꯕꯦꯟꯗꯟ ꯕꯁ ꯑꯃ ꯂꯩ ꯑꯁꯤꯒꯤ ꯕꯁꯁꯦ ꯀꯨꯏꯅ ꯍꯥꯏꯗꯤ ꯑꯥꯎꯠ ꯑꯣꯐ ꯅꯣꯋꯦ ꯀꯅꯥꯅ ꯂꯥꯛꯑ ꯊꯝꯃꯝꯃꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯅꯥꯝꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯕꯁꯁꯤꯅ ꯂꯩꯔꯒ ꯑꯩꯈꯣꯏꯁꯦ ꯀꯨꯏꯕ ꯍꯦꯟꯃꯟꯗꯅ ꯀꯣꯂꯤꯡ ꯆꯥꯗꯅ ꯑꯗꯒꯤ ꯅꯦꯆꯔꯅ ꯀ꯭ꯂꯦꯝ ꯇꯧꯈꯔꯦ ꯔꯤꯀ꯭ꯂꯦꯝ ꯇꯧꯈꯔꯦ ꯍꯥꯏꯗꯤ ꯎ ꯋꯥ ꯍꯧꯖꯤꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯍꯧꯖꯤꯛꯀꯤ ꯕꯁꯁꯦ ꯃꯌꯥꯝꯅ ꯂꯦꯟꯃꯥꯔꯛ ꯑꯣꯏꯅ ꯈꯪꯅꯩꯌꯦꯕ ꯍꯥꯏꯗꯤ ꯍꯟꯇꯔ ꯃꯌꯥꯝ ꯂꯥꯛꯄ ꯑꯗꯒꯤ ꯇ꯭ꯔꯦꯄꯔ ꯑꯣꯔ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯀꯦꯝꯄꯔꯁꯤꯡ ꯑꯣꯔ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯖꯪꯒꯜ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯂꯥꯁꯀꯥꯒꯤ ꯃꯅꯨꯡꯗ ꯃꯤ ꯁꯨꯝ ꯂꯥꯛꯄꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯣꯠꯁꯦ ꯁꯤ ꯌꯧꯔꯒꯗꯤ ꯁꯤꯒꯤ ꯃꯥꯏꯀꯩꯗ ꯁꯤꯗꯅꯤ ꯀꯥꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯣꯏ ꯀꯥꯏ ꯂꯩꯔꯝꯗꯣꯏꯅꯣ ꯀ ꯍꯥꯏꯅꯔꯒꯅ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯔꯦꯁꯇꯤꯛ ꯑꯣꯏꯕ ꯕꯁꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯝꯒꯦ ꯈꯣꯠꯀꯦ ꯀ ꯍꯥꯏꯅꯔꯒꯗꯤ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯂꯦꯟꯃꯥꯔꯛ ꯑꯃ ꯑꯣꯏ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯨꯁ ꯍꯟꯇꯔ ꯑꯅꯤꯁꯤꯅ ꯃꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯗꯦꯅꯥꯂꯤꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀꯤ ꯃꯅꯥꯛꯁꯤꯗ ꯍꯟꯇꯤꯡ ꯇꯧꯔꯝꯕꯗꯒꯤ ꯅꯨꯡꯗꯥꯡꯗꯨꯃ ꯃꯐꯝꯗꯨꯗ ꯂꯩꯁꯦ ꯍꯥꯏꯅ ꯂꯥꯛꯄꯁꯤꯗ ꯃꯣꯏꯅ ꯍꯦꯛ ꯍꯧꯖꯤꯛꯀꯤ ꯕꯁ ꯃꯐꯝꯁꯦ ꯌꯧꯕꯁꯤꯗ ꯅꯣꯠ ꯑꯃ ꯕꯁꯀꯤ ꯀꯩꯅꯣꯁꯤꯗ ꯏꯔꯒ ꯊꯝꯃꯝꯃꯦ ꯅꯣꯠꯁꯤꯗ ꯏꯔꯝꯃꯤꯁꯦ SOS I need your help I am injured near death and too weak to hike out of here I am all alone this is no joke in the name of God please remain to save me I am out collecting berries close by and shall return this evening thank you Chris McCandless August haraga question mark ama habdi मासे कनोनी SOS नी आई मोनोई मतेंग दरकार तारे आई असमाइना सोगा आई से इथंदा सु लेरे कनानोंगी मतेंग याम पामी खोले कईगुंबा आईगी नोट से उरगदी नोई अमतंग लेबिरमो सिजे फगी नते आई उजिक मपांदा बेरिस हेक पचली चाना बे हेक पचली आइना इवनिंग दा हलकनी अदो आई अमतंग गाइबिरमो खोलो क्रिसमैन कनोनी मैकेंडलिस नी हरगा डेट से माजे खंगदबगी टाइप ने दोना ऑगस्ट हायरगा क्वेश्चन मार्क थममे क्रिसना असिगी नोट से करमाइना इरमिनो हाइबसे असिगी वरी से दुम आई खतंग हायरके माजे 5 months back को हाइदी सेप्टेम्बर दने कनो सिना हुजिकी मूस हंटर दन थेंगनै दो अदु माना अप्रैल की 1992 मतम सिदा क्रिसना हिच हाइक तौरगा कार्ट्रेस हाइबा मफम साउथ डाकोटा दगी फेयरबैंक अलास्का दा लाक्तोइने क्रिस से फेब्रुवारी की तांग 23 1996 ता इंगलवुड कैलिफोर्निया दा मासे पोने अदा माना चाउरकु मतमदा ही इज वेरी एडवेंचरस ओरपा दगिदी आउटडोर्स मैन याम पाम्बा विल्डरनेस दा लैबा पाम्बा खोपस मासे यामना तौजै अदुगा मासिना पुरा अखोइगी करी हाइतारेने नोमैडिक लाइफस्टाइल गुंबा पाम्बा नोमैडिक हाइददी मफम अमदगी मफम अमदा चटपा हाइतारेने मफम अमदा तंग ताना लैतबा मीसिंगसे नोमैडिक हाइनसु खंगनै अदा मागी ग्रेजुएशन लोइरे इमोरी यूनिवर्सिटी जॉर्जिया दा 1990 दा मासे लोइरनी लोइरगा मासिना साइगी क्रॉस कंकरी अक्रॉस द नॉर्थ अमेरिका से सिस्टम मासिना लोइने मग मासे हिट साइकिंग तौरगा कनो खुदिंगी मफम खुदिंगी कोइबा चतोइने अदुगा इवेंचुअली माना
Alaska's April 1990 mama hitchhike tawraga laise maigi mapa Walter McCandless se NASA-gi antenna specialist oe aduga mama Mary sina secretary koi huge have aircraft gi secretary oe aduga family si yamna successful amasung consulting moi business lay ado Chris ka maigi sibling ka se mapa na yamna verbally and physically abused away hai hadi phuba chaiba yam kanna tawba khotpa adagi mama ga mapa ga su divorce awraga mama sina nupa amada mung leiraga mai mapa su nupi to polauraga moi siblings su yamna lei hadi kano half siblings hai there ne step brothers and sisters yam lei adoraga su moi gi family ni jina dum moi business awani na adum day to day dum kano tawba khotpa adum unaba khotpa tawe adum moi na divorce awdrigi mamang sida Chris ga mai gi manau machanupi maglai machanupi si ka se mapa si khara alcoholic or male aduna mapa si ki makhut sida haitare ne anghang singjam thina phuba chaiba abuse tawba tawbadagi mana chawrapada Chris se mayumda lainingdaba aduga magi mapadugi abuse mai makuta mapadugi makuta abuse tawba henmandana ma se sumaina wilderness gumba adugumda chatlaga laining bagi kano si tawri ne hai magi kano kai tare ne mana pamjab se adudagi tawri ne hai aduga mana cinema amsu yenga male cinema sina the call of the wild hai seasona factors ingse mangonda enthusiasm piba haitare ne Krista aduga du maina mase ko chatlaga koi ba haurai ne na daina machanupi na su hai ade mas Alaska yauraga man hitchhike tawse electrician nupa amaga tawani mai maming sina Jim Gallion gawe mangonda masina Fairbank tagi edi mai mafam mayumda hanbasida Chris se thengnare Chris na magi saina kano tawge khotke lift logge khotke tawdagi moini sidum wari sanabada saigi kano sina Jim sina hangjani da saigi Jim sina hangjani da nang kam haina nang na satoi sikai duna khotpano na da Chris na masa mathanda Alex haina mana introduce awi hai mai gi nickname se Alex na ju mayam na khangna male ada mana sumaina Denali gi national park ta chatoi ne ada da 18 biramu kholamo na ada Jim jina hamba gi ngda Chris se koi gi rugged outdoorsman hai tare ne or hai mapan da ga yana leibagi experience hai Alaska gi mano Denali national park hai se Alaska ge quite remote oiba dagi kari haitare nyam thina dangerous oiba country gi mafam mane adu tegi snow taraga ekta snow taba matam adu mana ju chapa matam su snow ju taba matam ju oiba jani aduga mana de setli ba chari ba singse mangonda sagi gym duna ubada mangona kainoma hai masigi nu pa ju karamai na mana Denali national park se chatoino nang bo na phinaron ju phajana yaude khote kaino nang kamaina chatoino khotoino nang kyam goin leidoino na hai jani ada Jim kano sina Chris na oma matam khara sigi Denali gi national park sida lairaga mafam amada ma se chatoine na daina nupa sa hairasta nupa sina nangdo hujiksu yamna un taraga leiribanina postpone togera haina Jim na haijani nat nang asaida natraga nang atopa mafam da oina chatlo nangi equipment su yaudaba male ma se Jim na ubada backpack machama hadi sleeping bag machama yaure aduga mafi thaba zom te yaudeba mana liliba kanogi khoi final shirt ama ko men shirt ama ne adu lile duduga chana ba thakna ba su ka imbo kai di iudaba do mana pora ji kg tara mu pharoi 10 pounds adi 5 kg ki ching adu khatani mana chana ba pora ise aduga mai huziki kano siga kari mai mafi sagi backpack macham de yauri mai sleeping bag mai mafi maron siga sikatani ba ada Jim jina di am thi majani da nang kano Chris nang na tok doise si mafam si am thina wild ni pura Alaska gi wild country nang na lai doise sida nang manu changradi nang phone signal su kano nang gi signal kari krak amata nang gi kai gumba poraga su phangoi kholwai aduga nang mo map yaura compass yaura sini Chris na ai dakata de map ka compass ka I'll just be there for a few months and I'll come back home and ai de ai kanu dakata de the Jim sina nang them do sai Chris na am thina stubborn oiba hai be ada badagi mas upai leitre do hoi phare nang Denali national park ta thinbiramage ado ai gi trunk ta khungu athaba arumba di yawi nang asijimadi asikatang ai nangonda piba ngame do ising bottle ani maga nang asidagi hena isu yaudre don nang good luck and hire maga Jim sina mas drop tormaga huziki khungu to piraga duga Chris na khungu lawre mana
gym se thang tawraga jiki Denali National Park sida masa drop tawre Chris na plan tawrisina extensive hiking tawraga Denali National Park tagi all the way to Bering Sea na hai asidaida masa jatoini do kilometer yamni yamba male but Chris to masa na chatpa ngambaje 20 miles adi 32 kilometer mungtang masa chatpa ngamaga hujiki leiba bus aina sagi rugged bus se asi yawbusda masa dogi bus da leirab jani Chris na hujiki bus manungda leibase 16 weeks ni mana hujiki bus manungda leise aduga masa diary su yam iba kalle ada magi diary da entry ahamba yawise ahamba gi weeks di masi particularly am thina rough oe snow tasale khole yamna ingi dagi mase hunting to busu ya de khote chak thu kadang khak thongaga adumaina mase chari kholi kaina ga adumaina irame adagi mase routine ma develop tawdagi mase haira ani hairaga han tawba adi sanga hunting tawba hairaga adagi mana sam khoigi plants khara adagi berries khara chaba yaba khoba thirani kholani duga magi diary sida mana samtina he was having a good time actually like the amtina nungaina leire khole haina ge da dumaina mana diary sida irame matam khara se adubu last month ki sida da magi diary gi last month da magi diary gi entry se ngasai man harau bagi nungai bagi smaina sa phange khole toramado adugi totally opposite da mu iba horaktoni mana hujiki bus sida tha ahum leira matungda ma 16 weeks ne mana leram dise duma tha ahum leira matungda ma se ware I'm sick and tired adi sigi mafam sida ing mane I'm sick of tired of this place adi si mafam je laining re aido yumda hallage adoga society da join tawba pame khole hana madaina irame July gi tang ahum sida mana puma sai singje pack tawraga ngasai mana lakba Denali gi mafam mana drop tawramado adagi 32 kilometer ne mana hiking tawroise adogi maigai da halai laaga hantak si mana haibdo mana lakpa matamdadi sigi river amale river se frozen oibanina mana adudagi dum la adi dum makong la laga lakhi bajani adubu mana tha ahum leire matungdadi snow singdo loina mak melt tawduna ziki kano se river se loibida ising de chilaga it was a raging water inaga kano daga ai blog gitanjali laisram gi blog ta yawbuda un mahi na tawrakanda turen ga utpada ta koi turen do waterfall ga turen ga do ising chilaga irai chen mada do maina chen boile medagi ma se lan ba yadre ba 76 wide hai sigi makham kano se river se ising di cheli je duga ma se impossible to cross ma je cross over je kara maina cross over no khangre aduga ma je na wrong side ta ma je trap taw le mana Denali National Park land do balambi se adi lan ba yadre ba sigi ising do chel le mana lakpadana un kono frozen da leram bani irai line mana cross over bo hujikti ising do chel le ram ni upai leitre mana compass su yaudramina map su yaudramina mana khangdaba ma leiba hujiki mafam se summer matamda hand operated tram am lei haidi khutna haina chinga tram am lei aduduna ningdhamda da malakpa singduna kalen da chaning matamda hujiki tram se tawraga river se cross tawbe ai aduga mana hujik leiba bus magi ke mana mafam lepi ja sidagi kilometer amaga makhai khatani ko asida adai manda adudagi hadi hujiki tram se lei habse ma khangre monda map yaudramina aduga map tadi all over the loina yaw lai ne sida tram lai sida nang chatpham ni sida nina aduga ma adagi manak tagi khara chatlaga su hunting gi cabin am laiba hunting gi cabin sida warm food clothes adagi room kari krak adi winter moi sai winter da lakhi basing do kari gumba hina thoudaok amadagi lan mangamdre hari mayum han mangamdre haragadi manaktuda khara di kitang khara chatlaga hiking chatlaga hujiki cabin ji lairini cabin do laibado madi compass yaudre adagi maps yaudre aduna madi khangdrabanina kaidawri ma su upai letadana heartbroken mangsagi bus da amuk halle kaigumba hek mana map to the hek puramaba hujiki Alaska gi Denali National Park ki map se puramaba compass puramaba ma irai laina hujiki hand operated tram do sukai lai no khangani adagi hujiki moi gi hunting gi cabin do sukai lai do na khangdoini mana hangi banungdang sida mana journal se irami se nong chure aduga hujik river do zu cross over zu impossible ole oire lonely ai amthina lonely oire kizu kire hana daina irame ado mai adugi matung dagi mai gi diary entry sing se chak lep khrani matam kharadi
aduga mana irapase tam tamna khoi ke tarende aten ba oina dai de entry tawrumba figure ore adi magi sigi masi kano kai haitare nyam thina a person who is in trouble haitare adi masi thina thogadi kano yam kano phattaba situation amada leire haibagi type ta dumaina matek iraga magi diary sida leiramdoine mathang ira magi final entry se mana iramido beautiful blueberries haina adu khak irame aduga ziki note to dimana thet amamni ko aduga 19 days matung dane ba ngasagi mu sandar ani duna hoziki bus mafam sida hunting tawraga halapasida note to thengnari do ziki hunter ani sina bus manungna changa kanda sleeping bag ama lerame do sleeping bag to man hangto yen kanadi criski asiba body do aduda bag sleeping bag manung de yaw lerame mayamna haije Christo so podagi mai jinjak chana ba thiba phangdabadagi starvation dagi siba natragana perhaps ma do chak lamandana koi poisonous oiba plants or berry sabadagi siba male hana adumaina mayamna aduduna hainari se ado hunter jingna authorities sing alert tawraga moi sidu la aga moina investigation ama launch sowe aduga investigation sida phangi je Chris ki camera ama phangni ma je photo gumba ka pa khopa su yam pamba male aduna mai ki camera se phangudagi moina develop tawra yenga kan sida magi last photo se sigi photo se oileram doine saigi Chris ki SOS ki note ju irami je mana door da hapamado adun takpadi maje wild je he want to live the wild maje lainingdre aduga magi aitari note da irami se last entry amaga irami mana aduda ibse I had a happy life, thank the Lord, goodbye, and may God bless you all. Haidi mado mana last ama iramisna mado yam thina harauba happy life ama hingami aduduga mayam suloinamak line na chanbi boy sunu na domaini ira adagi mana sigi photo last mai haidare ne ma mina phanga sukana khanbagi or basu yai last picture says namani nam loraga magi sleeping bag ra changaga adu made da dum starvation or poisonous or mana injured to do aduda sibani hai adu magi sigi wari se sisna Sean Penn direct ba cinema ma namgani Hollywood ki cinema sigi maming se Into the Wild haina 2007 da sigi movie se mayam na puthokemni mayam da check out to movie se magi asengba mana karamaina tawbuno haibdo sigi da roin ma yawe hai ayu sigi movie se yengdabra gyan ta de aisu amu yenge na khanjari adu mayam agi wari se sadloisin jarage mayam na agi wari se nungargadi like to view share to view subscribe to view already mathangi wari dong thingna risiko mayam bye